ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯈꯣꯏꯃꯨ ꯀꯧꯕ ꯃꯥꯏꯕ ꯀꯕꯛ ꯀꯕꯛꯁꯨ ꯁꯥꯕ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯇꯝꯕ ꯌꯥꯕ ꯃꯍꯩ ꯀꯌꯥ ꯇꯝꯁꯤꯜꯂꯨꯕꯗ ꯅꯨꯄꯤ ꯐꯥꯕꯒꯤ ꯃꯍꯩ ꯑꯃꯁꯨ ꯍꯩꯖꯤꯜꯂꯨꯔꯦ꯫ ꯑꯗꯨꯅ ꯃꯥꯁꯤ ꯑꯎ ꯑꯎꯕ ꯐꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕꯤꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯃꯁꯥꯗꯣ ꯃꯈ꯭ꯋꯥꯡ ꯀꯣꯜꯂ ꯐꯥꯎꯕꯗ ꯋꯥꯈꯜꯗꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯗꯒꯤ ꯇꯥꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥꯒꯤ ꯃꯧꯕꯨ ꯑꯣꯏꯒꯦꯔꯥ ꯂꯩꯁꯥꯕꯤꯕꯨ ꯑꯣꯏꯒꯦꯔꯥ ꯍꯦꯛ ꯂꯥꯟꯗꯨꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛꯅ ꯃꯥꯕꯨ ꯂꯥꯞꯅ ꯂꯥꯛꯄ ꯎꯍꯧꯔꯕꯗꯤ ꯀꯅꯥꯒꯤ ꯂꯩꯁꯥꯕꯤ ꯃꯧ ꯃꯈꯩ ꯃꯃꯥꯏ ꯐꯤꯅ ꯂꯣꯠꯇꯨꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈꯣꯏꯃꯨꯅ ꯏꯁꯩ ꯉꯪꯗꯅ ꯂꯥꯞꯇꯛꯅ ꯂꯥꯛꯄꯗ ꯎꯕꯗ ꯋꯣꯝꯕꯤ ꯀꯧꯕꯤ ꯃꯁꯛꯀ ꯏꯆꯥꯟ ꯆꯥꯟꯅꯗꯅ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯒꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯂꯩꯁꯥꯕꯤꯁꯥ, ꯅꯃꯥꯏ ꯅꯃꯤꯠꯁꯤꯡꯗꯣ ꯑꯁ ꯉꯥꯛꯇ ꯈꯨꯝꯖꯤꯜꯂꯨ꯫ ꯌꯦꯜꯂꯤ ꯐꯤꯗꯨꯅꯅꯦ ꯅꯉꯛ ꯌꯦꯜꯂꯤ ꯐꯤꯁꯤꯡꯗꯣ ꯑꯗꯨꯗ ꯈꯨꯝꯖꯤꯟꯅꯧꯅꯦ ꯎꯈꯤꯕ ꯇꯥꯔꯦꯕ꯫ ꯃꯤꯂꯩꯅ ꯀꯅꯥ ꯂꯥꯛꯑꯒꯦ ꯏꯆꯦꯃꯣꯝꯕꯤ ꯅꯪꯅ ꯑꯗꯨ ꯏꯁꯧ ꯂꯥꯡꯅ ꯍꯥꯏꯗꯨꯕꯣ? ꯍꯩ ꯃꯤꯂꯩ ꯍꯩꯕꯤ ꯇꯥꯟꯀꯥꯏꯕꯤ, ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯍꯅꯨꯕ ꯈꯣꯏꯃꯨꯗꯣ ꯂꯥꯛꯏꯅꯦ꯫ ꯍꯥ ꯈꯣꯏꯃꯨ ꯂꯥꯛꯑꯦ ꯍꯥꯏꯕ? ꯍꯥꯏꯔꯒ ꯄꯥꯈꯠꯅꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨ ꯃꯉꯛꯇ ꯌꯦꯠꯂꯤꯕ ꯐꯗꯤ ꯒꯝꯁꯥ ꯃꯇꯦꯛꯁꯤꯡꯗꯨꯅ ꯃꯃꯥꯏꯁꯤꯡꯗꯨ ꯁꯠ ꯈꯨꯝꯖꯤꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯃꯀꯣꯛꯇꯒꯤ ꯀꯩꯗꯒꯤ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯡꯁꯤꯡꯗꯨ ꯃꯣꯡ ꯍꯥꯗꯅꯗꯨꯃꯛ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯥꯁꯨ ꯑꯗꯨꯝ ꯏꯁꯩ ꯉꯪꯗꯨꯅ ꯂꯥꯛꯄꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯔꯦꯡ ꯃꯃꯥꯏ ꯈꯨꯝꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯆꯠꯂꯤꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯅ ꯐꯤꯔꯨ ꯐꯤꯔꯥꯡ ꯈꯨꯝꯂꯒ ꯆꯠꯂꯤꯁꯤꯕꯣ? ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯁꯛ ꯐꯖꯕꯤ ꯌꯥꯎꯔꯕꯗꯤ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯍꯦꯛꯇ ꯐꯥꯔꯒꯦ ꯈꯜꯂ ꯀꯥꯟꯁꯤꯗ ꯃꯃꯥꯏ ꯃꯃꯤꯠꯁꯤꯡꯁꯤꯅ ꯂꯣꯏꯅ ꯐꯤꯔꯨ ꯐꯤꯔꯥꯡ ꯏꯈꯨꯝ ꯈꯨꯝꯂꯒ ꯂꯥꯛꯏꯁꯤꯕꯨ ꯂꯣꯏꯅ ꯈꯟꯅ ꯑꯁꯨꯝ ꯃꯥꯁꯨ ꯂꯥꯛꯄꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯃꯄꯥꯗꯨꯕꯨ ꯊꯨꯅ ꯂꯥꯟꯊꯣꯛꯂꯕꯗꯤ ꯈꯟꯅ ꯇꯍꯥ ꯆꯦꯟꯆꯠ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯥ ꯂꯥꯛꯄꯗ ꯑꯗꯨꯛ ꯄꯥꯈꯠꯂꯤꯕꯗꯨ ꯎꯕꯗ ꯈꯣꯏꯃꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯩ ꯂꯩꯁꯥꯕꯤꯁꯥ, ꯀꯩꯒꯤꯅꯣꯅꯦ ꯅꯣꯏꯅ ꯑꯩ ꯎꯔꯒ ꯏꯄꯥ ꯄꯥꯈꯠꯅ ꯆꯠꯂꯤꯗꯨꯕꯣ? ꯈꯨꯝꯗꯕꯗꯤ ꯌꯥꯗꯕꯅ ꯋꯣꯝꯕꯤꯅ ꯃꯌꯥꯝꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯈꯨꯔꯥ ꯑꯩꯈꯣꯏꯁꯦ ꯈꯔ ꯊꯨꯔꯤꯅ ꯇꯧꯕꯅꯤ, ꯈꯨꯔꯥ ꯑꯣꯏꯕꯒꯤ ꯄꯥꯈꯠꯄ ꯅꯠꯆꯗꯦ꯫ ꯑꯩꯁ ꯈꯣꯟꯖꯦꯜꯁꯤ ꯐꯥꯎꯕꯗꯤ ꯈꯣꯏꯊꯨꯝꯅ ꯍꯥꯎꯍꯦ꯫ ꯕꯦꯝꯃ ꯆꯦꯡꯂꯧ ꯁꯛꯇꯝꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯈ꯭ꯔꯦꯗ, ꯐꯖꯔꯝꯂꯕꯗꯤ ꯍꯦꯛꯇ ꯂꯧ꯫ ꯈꯨꯔꯥꯕꯨ ꯇꯁꯦꯡꯅ ꯑꯩꯒꯤ ꯁꯛꯁꯦ ꯎꯅꯤꯡꯕ꯭ꯔꯅꯦ? ꯏꯕꯦꯝꯃ ꯈꯣꯟꯖꯦꯜꯗꯨꯅ ꯐꯖꯔꯤꯕ ꯑꯩꯒꯤ ꯈꯪꯖꯕ ꯑꯃ ꯂꯩ꯫ ꯅꯪ ꯅꯁꯛ ꯁꯣꯏꯗꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕ ꯀꯟꯅꯗꯤ ꯑꯃꯨꯛꯇ ꯌꯦꯡꯒꯦ, ꯐꯤꯗꯨ ꯍꯥꯏꯗꯣꯛꯎꯅꯦ꯫ ꯑꯁꯦꯡꯕꯒꯤ ꯈꯨꯔꯥꯕꯨ ꯑꯩ ꯌꯦꯡꯅꯤꯡꯕ꯭ꯔꯣ? ꯏꯕꯦꯝꯃ ꯂꯛꯅꯕꯅ ꯀꯥꯟꯅꯔꯣꯏꯅꯦ, ꯐꯤꯗꯨ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯎꯅꯦ꯫ ꯈꯨꯔꯥꯅ ꯌꯦꯡꯒꯦ ꯍꯥꯏꯔꯕꯅꯤꯅ ꯐꯤꯁꯦ ꯍꯥꯏꯗꯣꯛꯂꯒꯦ꯫ ꯍꯥꯏꯔꯒ ꯃꯣꯝꯕꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯝꯂꯤꯕ ꯐꯤꯗꯨ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯦꯞꯄ ꯃꯥꯟꯅꯕ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯑꯣꯠꯁꯤꯟꯅꯔꯒ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯂꯞ ꯌꯦꯡꯕ ꯃꯥꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯨꯁꯨ ꯈꯔ ꯈꯖꯤꯛ ꯄꯩꯔꯒ ꯃꯆꯤꯟ ꯄꯩꯕꯤ ꯁꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯐꯤꯕꯝ ꯀꯥꯏꯕ ꯃꯁꯛꯇꯨ ꯎꯕꯗ ꯃꯥꯏꯕ ꯀꯕꯛ ꯁꯥꯕ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯈꯣꯏꯃꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯏꯃꯥ ꯀꯔꯤ ꯐꯤꯕꯝꯅꯣ ꯁꯤꯗꯤ? ꯈꯨꯔꯥ ꯀꯝꯗꯧꯒꯦ? ꯑꯩꯁꯨ ꯊꯣꯏꯅꯗꯤ ꯊꯤꯗꯕꯅꯤꯗ, ꯑꯩꯕꯨ ꯂꯧꯕ ꯉꯝꯂꯣꯏꯗ꯭ꯔꯣ? ꯌꯥꯔꯦ ꯑꯁꯤꯒꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯨꯄꯤꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ, ꯑꯩ ꯅꯨꯄꯤ ꯄꯥꯝꯖꯗ꯭ꯔꯦ꯫ ꯍꯥꯏꯔꯒ ꯈꯣꯏꯃꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯍꯦꯛꯇ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯍꯜꯅꯒ ꯑꯣꯏꯕꯒ ꯆꯦꯜꯂꯤꯅꯦ ꯇꯧꯔꯤꯕꯗꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯅꯥꯄꯤ ꯃꯊꯛꯇꯁꯨ ꯇꯣꯏꯅ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯂꯒ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯗꯤ ꯄꯨꯛꯂꯤ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯍꯧꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯑꯁ ꯏꯆꯦꯃꯣꯝꯕꯤ ꯅꯪꯅ ꯇꯧꯊꯣꯔꯛꯄꯁꯤꯃ ꯃꯇꯨꯡ ꯂꯩ ꯃꯆꯥꯗꯤ ꯑꯣꯏꯕ ꯑꯍꯜꯁꯦ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯨꯅ ꯆꯦꯟꯈ꯭ꯔꯤꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ? ꯍꯣꯏ ꯕꯦꯝꯃ ꯃꯥꯗꯤꯅꯦ ꯑꯁꯤꯅ ꯍꯦꯛ ꯃꯇꯤꯛ ꯆꯥꯕꯅꯤ꯫ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯂꯦꯝꯅ ꯃꯆꯥ ꯃꯁꯨ ꯀꯣꯟꯗꯨꯅ ꯂꯩꯗꯧ ꯃꯥꯅ ꯄꯥꯈꯪ ꯁꯥꯒꯠꯇꯅ ꯅꯨꯄꯤ ꯀꯣꯏꯕ ꯂꯨꯍꯣꯡꯗꯅꯒꯁꯨ ꯇꯧꯔꯤ꯫ ꯂꯩꯁꯥꯕꯤꯗꯤ ꯂꯛꯅꯈꯣꯗꯅ ꯃꯥ ꯃꯇꯨꯡ ꯃꯅꯥꯎꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯁꯥꯕꯤ ꯂꯛꯅꯔꯣꯏꯗꯕꯅꯤ, ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ꯫ ꯃꯦꯂꯩꯅ ꯍꯥꯏꯒꯨꯝꯂꯗꯅ ꯏꯆꯦ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤ ꯑꯃꯨꯛꯇꯪꯗꯤ ꯂꯛꯅꯕ ꯐꯕꯅꯤꯀꯣ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯨꯄꯤ 12 ꯁꯨꯔꯕꯅꯤ, ꯑꯁꯤ ꯐꯥꯎꯕ ꯄꯦꯟꯗꯗꯅ ꯃꯃꯤꯠ ꯃꯅꯥꯁꯤꯅ ꯃꯁꯛ ꯐꯖꯕꯤꯗ ꯑꯗꯨꯝ ꯌꯦꯡꯕ ꯍꯟꯗꯦꯕ꯫ ꯂꯥꯏꯖꯅ ꯉꯥꯏꯈꯣꯅꯦ ꯑꯗꯨꯛ ꯌꯥꯝꯕ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯃꯥꯗꯤ ꯀꯥꯏꯗ ꯊꯝꯃꯤꯕ? ꯃꯥꯒꯤ ꯃꯌꯨꯝ ꯁꯦꯒꯥꯏꯕꯗꯨꯗ ꯆꯟꯕꯨ ꯆꯠꯂꯕ? ꯃꯣꯝꯕꯤꯅ ꯂꯣꯏꯅ ꯂꯩꯔꯤꯗꯤ ꯕꯦꯝꯃ ꯄꯣꯈꯥꯏꯕꯨ ꯄꯣꯈꯥꯏꯔꯗꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯃꯍꯩꯅ ꯂꯧꯕꯅꯤꯗꯅ
ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯧꯔꯨꯕꯗꯤ ꯅꯠꯇꯦꯗꯅ ꯃꯍꯩꯗꯨ ꯆꯝꯂꯛꯄꯗ ꯑꯗꯨꯃꯛ ꯍꯧꯗꯨꯅ ꯆꯦꯟꯈꯤꯕ ꯉꯥꯛꯇꯅꯤ ꯂꯥꯏꯖꯅ ꯅꯠꯇꯦ ꯃꯥꯅ ꯂꯧꯔꯤꯁꯤꯕꯨ ꯂꯩꯁꯥꯕꯤ ꯉꯥꯛꯇꯔꯣ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯄꯥꯈꯪ ꯃꯌꯥꯝ ꯑꯃꯗꯤ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯂꯅꯤꯕꯣ ꯃꯦꯂꯩꯅ ꯀꯥꯏꯗꯒꯤꯅꯣ ꯂꯩꯁꯥꯕꯤꯗ ꯅꯠꯇꯦ ꯀꯅꯥꯒꯤ ꯃꯧ ꯅꯍꯥ ꯇꯒꯠ ꯇꯦꯛꯄꯒꯁꯨ ꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯃꯣꯝꯕꯤꯅ ꯃꯥꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤꯁꯦ ꯀꯅꯥꯅ ꯈꯪꯕ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯨꯝꯂꯒ ꯇꯥ ꯂꯩꯔꯝꯂꯒ ꯑꯩꯈꯣꯏꯕꯨꯁꯨ ꯑꯃꯨꯛ ꯃꯍꯩꯅ ꯐꯥꯕꯤꯕ ꯁꯣꯏꯔꯣꯏ ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯏꯁꯤꯡ ꯁꯣꯛꯂꯒ ꯌꯨꯝꯗ ꯍꯟꯖꯤꯜꯍꯧꯕꯅ ꯐꯅꯤ ꯂꯥꯏꯖꯅ ꯏꯆꯦꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯍꯟꯖꯤꯜꯍꯧꯕꯅ ꯐꯅꯤ ꯍꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯈꯤꯔꯝꯃꯤ ꯇꯁꯦꯡꯅ ꯈꯨꯟꯗꯨꯗ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯜ ꯈꯔꯗꯤ ꯃꯥꯏꯕ ꯁꯥꯕ ꯈꯣꯏꯃꯨ ꯂꯥꯛꯂꯦ ꯍꯥꯏꯔꯕꯗꯤ ꯀꯅꯥꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯩꯅ ꯃꯥꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡꯕꯨ ꯂꯣꯠꯁꯤꯟꯅꯔꯒ ꯐꯥꯎꯕ ꯈꯥꯡꯂꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯕꯒꯤ ꯃꯍꯩ ꯍꯥꯏꯔꯕꯗꯤ ꯋꯥ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡ ꯆꯠꯊꯣꯛꯅꯕꯗ ꯚꯨꯠ ꯄꯦꯠ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯀꯤꯅꯕꯒꯨꯝ ꯅꯨꯡꯊꯤꯜ ꯄꯣꯋꯞꯇ ꯅꯨꯄꯤ ꯑꯉꯥꯡꯅ ꯂꯝꯆꯥꯎ ꯆꯠꯄꯁꯤ ꯈꯣꯏꯃꯨ ꯊꯦꯡꯅꯅꯤ ꯍꯥꯏꯅ ꯀꯤꯅꯔꯕꯅꯤ ꯑꯁꯣꯝꯗꯅ ꯈꯣꯏꯃꯨꯗꯨ ꯁꯦꯠꯂꯤꯕ ꯈꯨꯗꯩꯗꯨ ꯏꯅꯥꯟ ꯅꯥꯟꯊꯕ ꯃꯈꯩ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯦꯜꯂꯛꯄꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯁꯛꯍꯦꯟꯕꯤ ꯔꯥꯙꯤꯀꯥꯅ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯔꯦ ꯍꯅꯨꯕ ꯈꯨꯗꯩ ꯅꯥꯃꯩꯒꯗꯣ ꯏꯅꯥꯟ ꯅꯥꯟꯊꯣꯛꯄ ꯃꯈꯩ ꯅꯈꯨꯠꯅ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ ꯍꯣ ꯂꯝꯕꯤꯗ ꯇꯝꯅ ꯂꯥꯏ ꯑꯃ ꯊꯦꯡꯅꯩꯌꯦ ꯑꯗꯨꯗ ꯄꯥꯈꯠꯃꯟꯗꯅ ꯍꯦꯛꯇ ꯍꯨꯛ ꯊꯥꯗꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯉꯥꯏꯕ ꯃꯈꯣꯏꯁꯨ ꯇꯝꯅ ꯂꯥꯏ ꯎꯕꯒ ꯀꯤꯕ ꯍꯥꯏꯔꯤꯁꯤꯕꯣ ꯀꯤꯗꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤꯅꯦ ꯃꯤ ꯑꯁ ꯑꯩꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯅꯣꯏꯗꯤ ꯂꯥꯏ ꯇꯤꯟꯒꯁꯦ ꯀꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯅꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯀꯤꯕ ꯑꯣꯏꯔꯦ ꯍꯩ ꯋꯥꯁꯣꯏ ꯑꯉꯥꯡꯗ ꯂꯩꯔꯅꯨ ꯑꯩ ꯊꯧ ꯑꯃ ꯆꯠꯂꯨꯕꯒꯤ ꯏꯁꯥꯁꯦ ꯁꯥꯕꯨꯡ ꯂꯥꯎꯏ ꯑꯃꯨꯛꯇ ꯆꯥꯏꯊꯒꯦ ꯏꯁꯤꯡ ꯈꯤꯇ ꯊꯧꯔꯥꯡ ꯇꯧꯔꯣ ꯉꯝꯗ꯭ꯔꯦ ꯊꯕꯛ ꯁꯨꯔꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯅꯤꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯃꯨꯡꯁꯤ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯃꯉꯥꯟ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯏꯍꯦ ꯑꯇꯩꯁꯤꯅ ꯃꯁꯛ ꯈꯔ ꯊꯤꯔꯦ ꯅꯪꯅ ꯈꯔ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕꯗꯨꯗ ꯅꯉꯣꯟꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯌꯥꯔꯦ ꯍꯥꯏꯖꯤꯟꯅꯔꯅꯨ ꯍꯨꯠ ꯂꯩꯊꯣꯛꯈꯤꯕꯗ ꯑꯇꯩꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯧꯔꯤꯗꯣ ꯈꯪꯉꯦ ꯃꯣꯏꯗꯅꯦ ꯍꯣꯛ ꯍꯥꯏꯖꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯌꯥꯏꯃꯗ ꯍꯥꯏꯔꯒꯦꯀꯣ ꯑꯗꯨꯒ ꯊꯧ ꯇꯧꯔꯨꯕꯒꯤ ꯗꯈꯤꯅꯥ ꯁꯦꯜꯁꯦ ꯉꯁꯤ ꯌꯥꯏꯃꯗ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯌꯥꯗꯦ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯀꯣꯛ ꯁꯦꯜ ꯌꯥꯎꯔꯤ ꯍꯥꯏꯕ ꯌꯥꯕꯗꯣ ꯑꯩ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯍꯅꯨꯕ ꯈꯗꯔꯛ ꯃꯄꯤ ꯍꯥꯏꯁꯤꯅꯤ ꯍꯥꯏꯔꯒ ꯔꯥꯙꯤꯀꯥꯗꯣ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯈꯣꯏꯃꯨ ꯃꯁꯤꯗꯤ ꯍꯥꯏꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯇꯧꯕꯒꯤꯕꯨꯗꯤ ꯈꯣꯏꯃꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯑꯇꯩꯗꯒꯤ ꯈꯔ ꯍꯦꯟꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯊꯝꯖꯕꯅꯤ ꯑꯇꯩ ꯅꯨꯄꯤ ꯃꯔꯤꯗꯨꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯥꯅ ꯊꯣꯛꯄ ꯃꯆꯥ ꯃꯁꯨꯒꯤ ꯈꯟꯅꯕꯗ ꯃꯄꯨꯔꯣꯏꯕꯗꯒ ꯊꯣꯏꯅ ꯅꯆꯪꯕꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯗꯨ ꯃꯣꯏꯁꯨ ꯊꯣꯏꯅ ꯈꯟꯗ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯄꯤꯗ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯅꯨꯄꯤ ꯃꯉꯥ ꯂꯣꯜꯂꯁꯨ ꯈꯠꯅ ꯆꯩꯅ ꯌꯥꯎꯗ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯛꯄꯅ ꯍꯞꯇꯥꯃꯨꯛꯀꯤ ꯇꯨꯡꯗ ꯃꯥꯏꯕ ꯁꯥꯕ ꯈꯣꯏꯃꯨꯗꯨ ꯐꯝꯃꯦꯜꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯔꯥꯙꯤꯀꯥꯗꯨ ꯏꯃꯨꯡ ꯃꯅꯨꯡ ꯇꯩꯔꯨꯕ ꯂꯣꯏꯕꯒꯤ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯄꯗꯨ ꯐꯗꯤ ꯑꯃꯗ ꯇꯩꯊꯣꯛꯅ ꯊꯣꯔꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯋꯥꯈꯜꯗꯨ ꯏꯍꯟ ꯍꯟꯊꯅ ꯃꯤ ꯑꯇꯩ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯈꯩꯒꯤ ꯅꯨꯄꯥꯁꯤꯡꯗꯤ ꯂꯣꯏꯅ ꯅꯥꯞ ꯂꯥꯎꯅ ꯅꯍꯥ ꯑꯣꯏꯔꯤ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯍꯟꯅꯨꯕ ꯀꯝꯂꯥ ꯀꯣꯔꯨ ꯀꯥꯕ ꯑꯃꯗ ꯂꯩꯁꯤꯜꯂꯛꯇꯅ ꯉꯟꯇꯥ ꯂꯨꯈ꯭ꯔꯥ ꯑꯣꯏꯗꯧꯔꯦꯕ ꯈꯟꯅ ꯍꯟꯅꯨꯕ ꯃꯄꯨꯔꯣꯏꯕꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯈꯣꯏꯃꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯁꯪꯇ꯭ꯔꯤꯛ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯕꯒꯤ ꯁꯃꯤꯟ ꯐꯪꯕꯗ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯇꯨ ꯑꯇꯣꯝꯕꯤꯗꯨꯅ ꯃꯉꯣꯟꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯃꯨꯟꯅꯒ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕꯒꯨꯝ ꯋꯥꯗꯤ ꯍꯥꯏꯗ ꯃꯉꯛꯇꯨ ꯏꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯝꯃꯤ ꯔꯥꯙꯤꯀꯥꯁꯨ ꯏꯪꯒꯤꯠꯇꯨꯗ ꯋꯥꯗꯤ ꯍꯥꯏꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯇꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯗꯨ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯀ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯒ ꯈꯧꯗꯦꯝꯂꯒ ꯍꯩ ꯔꯥꯙꯤꯀꯥ ꯅꯪꯕꯨ ꯑꯗꯨꯝꯅ ꯋꯥ ꯍꯥꯏꯅꯤꯡꯕ ꯃꯥꯜꯍꯜꯂꯝꯃꯒ ꯍꯥꯏꯗꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯔꯥꯙꯤꯀꯥ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯅꯤꯡꯕ ꯂꯩꯇꯦꯀꯣ ꯃꯈꯣꯏ ꯍꯅꯨꯕꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕꯁꯤꯅꯀꯣ ꯍꯥꯏꯁꯤꯟꯅꯅꯨ ꯅꯨꯄꯤ ꯅꯪꯒꯤ ꯃꯤꯠꯆꯤꯗꯅ ꯌꯦꯡꯕꯗ ꯅꯪꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯤꯀꯣ ꯑꯁꯦꯡꯕꯒꯤ ꯈꯪꯕ꯭ꯔꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯀꯔꯤ ꯈꯜꯂꯤꯁꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯑꯩꯁꯦ ꯍꯅꯨꯕꯅꯤ ꯍꯥꯏꯅ ꯁꯤꯗꯧꯕ ꯀꯨꯏꯗ꯭ꯔꯦꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯗꯒꯤ ꯇꯥꯄꯣꯟꯇꯦꯗ ꯍꯅꯨꯕ ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤ ꯌꯥꯏꯍꯦ ꯍꯥꯏꯅ ꯔꯥꯙꯤꯀꯥ ꯅꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯂꯦꯞꯂꯒ ꯃꯄꯨꯔꯣꯏꯕ ꯍꯅꯨꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯀꯜꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯐꯝꯊꯔꯒ ꯃꯔꯩ ꯀꯣꯜꯂꯒ ꯍꯅꯨꯕ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯀꯩ ꯋꯥꯅꯣꯅꯦ
ꯅꯔꯩꯒ ꯀꯣꯟꯗ꯭ꯔꯁꯨ ꯍꯥꯏꯅꯤꯡꯕꯗꯨ ꯀꯣꯛ ꯍꯥꯏꯔꯨꯗꯅ ꯔꯥꯙꯤꯀꯥꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕ ꯍꯅꯨꯕꯗꯨꯒꯤ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯨ ꯃꯁꯝꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ ꯅꯍꯥ ꯃꯥꯟꯊꯣꯛꯅꯕ ꯁꯝ ꯑꯉꯧꯕꯁꯦ ꯑꯃꯨꯕ ꯑꯣꯏꯅ ꯁꯪꯖꯤꯟꯁꯤꯔꯥ ꯁꯝꯁꯤ ꯑꯃꯨꯕ ꯁꯪꯖꯤꯜꯂꯕꯗꯤ ꯑꯩꯁꯤ ꯅꯍꯥ ꯃꯥꯟꯊꯣꯔꯛꯀꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝ ꯊꯨꯅ ꯁꯝꯁꯤ ꯑꯃꯨꯕ ꯁꯪꯖꯤꯟꯁꯤꯅꯦ ꯑꯁ ꯁꯪꯅꯤꯡꯉꯦ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯗꯛꯇ ꯁꯪꯕ ꯌꯥꯕ ꯅꯠꯇꯦ ꯁꯝ ꯑꯃꯨꯕ ꯁꯪꯅꯕ ꯆꯥꯛꯋꯥꯏꯅ ꯆꯤꯡꯕ ꯍꯋꯥꯏ ꯈꯔ ꯐꯨꯠꯂꯒ ꯑꯃꯨꯕ ꯍꯤꯗꯥꯛ ꯁꯦꯝꯗꯧꯔꯤꯕꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯁꯦꯝꯃꯣ ꯁꯝꯁꯤꯃꯨꯛꯇ ꯊꯨꯅ ꯑꯃꯨꯕ ꯁꯪꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯍꯅꯨꯕꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯒꯅ ꯅꯣꯛꯇꯅ ꯅꯍꯥ ꯑꯣꯟꯊꯣꯛꯅꯕꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯅꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕꯅ ꯀꯅꯥ ꯂꯥꯛꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕꯒ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩꯗ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤ ꯌꯥꯏꯃ ꯃꯁꯤꯡ ꯐꯠꯇꯕꯤ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯨꯔꯒ ꯊꯣꯛꯂꯛꯄꯗ ꯋꯥꯔꯤꯗꯨ ꯂꯣꯏꯅꯗꯤ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯇꯥꯍꯧꯔꯕꯅꯤ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯃꯍꯧꯁꯥꯅꯒ ꯃꯁꯤꯡ ꯐꯠꯇꯕꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯒ ꯃꯥꯒꯤ ꯃꯁꯤꯡꯗꯨ ꯀꯪꯂꯛꯇꯨꯅ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯛꯄꯗ ꯉꯥꯏꯔꯤꯕ ꯌꯦꯟꯗꯦꯝꯗꯨ ꯄꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯊꯥꯗꯔꯛꯂꯒ ꯈꯣꯏꯁꯥꯎꯅꯅ ꯁꯧ ꯂꯥꯎꯅ ꯇꯥꯕꯗ ꯋꯥꯔꯦꯗꯀꯣ ꯋꯥꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯍꯦ ꯅꯣꯡꯗꯝꯕ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯕꯨ ꯇꯥꯍꯟꯕꯤꯔꯤꯕ ꯎꯍꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯥꯍꯟꯕꯤꯗꯅꯕ ꯅꯥꯁꯤꯕꯨ ꯀꯔꯤꯒꯤ ꯄꯪꯍꯟꯗ꯭ꯔꯤꯕꯅꯣ ꯅꯥꯁꯤ ꯄꯪꯍꯟꯕꯤꯔꯣꯕ ꯏꯕꯦ ꯍꯥꯏꯕꯤ ꯀꯩꯅꯣ ꯅꯪꯅ ꯏꯪꯈꯣꯜ ꯆꯪꯂꯨꯔꯒ ꯊꯣꯔꯛꯂꯒ ꯁꯣꯏꯔꯣꯜ ꯄꯥꯔꯣꯜ ꯉꯥꯛꯇ ꯂꯣꯜꯂꯛꯏꯁꯤꯅ ꯑꯣ ꯅꯅꯥꯏ ꯅꯨꯄꯤꯅ ꯂꯣꯜꯂꯤꯕꯁꯦ ꯁꯣꯏꯔꯣꯜ ꯅꯠꯇꯤꯌꯦ ꯇꯥꯏꯕꯪ ꯃꯄꯨꯗꯅꯦ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯁꯦꯡꯕ ꯋꯥꯗꯣ ꯍꯥꯏꯖꯕꯅꯤ ꯃꯈꯣꯏ ꯍꯅꯨꯕ ꯏꯆꯦꯌꯥꯏꯒꯤꯁꯦ ꯃꯈꯣꯏ ꯍꯅꯨꯕꯅ ꯅꯍꯥ ꯑꯣꯟꯊꯣꯛꯅꯕ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯅꯕꯁꯤꯗ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ ꯃꯄꯨꯔꯣꯏꯕ ꯑꯩꯅ ꯅꯍꯥ ꯑꯣꯏꯊꯣꯛꯂꯒ ꯍꯔꯥꯎꯒꯦ ꯍꯥꯏꯗ ꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕꯅ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯗꯅꯤ ꯃꯥꯗꯤ ꯍꯟꯅꯨꯔꯕꯅꯤꯅ ꯃꯈꯣꯏ ꯅꯨꯄꯥ ꯅꯪꯁꯨ ꯃꯈꯣꯏꯗꯧꯅ ꯍꯟꯅꯨꯍꯟꯅꯤꯡꯂꯤꯕꯅꯤꯗꯅ ꯑꯗꯨꯗ ꯑꯩꯅ ꯅꯍꯥ ꯑꯣꯏꯅꯕ ꯅꯁꯝꯒ ꯑꯃꯨꯕ ꯁꯪꯕꯤꯅꯦ ꯍꯥꯏꯗꯨꯗ ꯈꯜꯂꯛ ꯇꯧꯔꯤꯅꯤꯗꯅ ꯍꯩ ꯆꯍꯤ ꯁꯨꯗꯅ ꯃꯧꯑꯣꯏꯕꯤ ꯃꯧꯅꯥꯎ ꯅꯪ ꯁꯥꯎꯗꯨꯅ ꯈꯨꯠꯁꯥꯎꯁꯤꯅ ꯀꯜꯂꯤꯕ ꯅꯆꯤꯟꯗꯣ ꯁꯨꯒꯥꯏꯕ ꯁꯣꯏꯔꯔꯣꯏ ꯍꯩ ꯀꯩꯒꯤ ꯑꯉꯥꯡ ꯐꯨꯗꯧꯔꯤꯅꯣ ꯑꯩꯅ ꯁꯝꯁꯤ ꯁꯪꯉꯣ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯕꯥꯁꯨꯅꯤ ꯍꯅꯨ ꯊꯪꯁꯤꯗ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯔꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯁꯥꯎꯕ ꯍꯩ ꯍꯥꯏꯁꯦ ꯈꯪꯖꯤꯟꯕ ꯐꯕꯅꯤꯀೋ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯅ ꯅꯍꯥ ꯑꯣꯏꯊꯣꯛꯅꯕ ꯍꯣꯠꯅꯖꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦꯕ ꯀꯔꯤ ꯀꯥꯏꯗꯅꯤ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏ ꯕꯕꯥꯅ ꯅꯍꯥ ꯁꯥꯗꯅ ꯄꯥꯈꯪꯒ ꯁꯥꯒꯗꯅ ꯅꯨꯄꯤ ꯀꯣꯏꯁꯤꯜꯂꯒ ꯅꯨꯄꯤ ꯀꯣꯏꯅꯤꯡꯂꯦ ꯀꯣꯏ ꯅꯨꯄꯤ ꯄꯨꯁꯤꯟꯅꯤꯡꯂꯒꯅ ꯍꯦꯛ ꯄꯨꯁꯤꯜꯂꯛ ꯇꯧꯔꯤꯕꯁꯤꯕꯨ ꯑꯐꯕ ꯐꯖꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯤꯕꯔꯣ ꯅꯁꯨ ꯅꯁꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯅ ꯂꯥꯏ ꯅꯤꯡꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯗꯧ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯕꯕꯥꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠꯇꯨꯒꯅꯦ ꯃꯈꯣꯏ ꯕꯕꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯨꯅ ꯅꯆꯥꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏ ꯕꯕꯥꯅ ꯈꯪꯕꯤꯕ ꯖꯥꯠ ꯅꯠꯇꯦꯅꯦꯀꯣ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯕꯒ ꯑꯩꯒꯤ ꯂꯤꯆꯠ ꯁꯥꯖꯠꯀ ꯀꯔꯤꯗ ꯃꯔꯤ ꯂꯩꯅꯔꯗꯅ ꯃꯈꯣꯏꯅ ꯅꯨꯄꯤ ꯊꯤꯖꯅꯤꯡꯂꯕꯗꯤ ꯑꯗꯨꯝ ꯊꯤꯖꯁꯅꯨ ꯀꯩꯅꯣ ꯑꯣ ꯃꯈꯣꯏꯅꯅꯦ ꯅꯨꯄꯤ ꯑꯃꯠꯇ ꯍꯦꯛ ꯀꯣꯏꯒꯦꯅ ꯍꯥꯏꯖꯔꯨꯕꯗ ꯃꯈꯣꯏ ꯕꯕꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯍꯦꯛ ꯇꯥꯕꯗꯅꯦ ꯀꯅꯥꯝꯇꯅ ꯌꯥꯕꯤꯌꯨ ꯌꯥꯗꯦꯌꯦ ꯀꯔꯤꯒꯤ ꯃꯣꯏꯗꯤ ꯈꯣꯏꯃꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯧ ꯍꯥꯏꯔꯒ ꯃꯣꯏꯅ ꯌꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯣꯏꯕꯨ ꯃꯀꯣꯛ ꯄꯤꯔ ꯂꯩ ꯍꯥꯏꯕ꯭ꯔꯣ ꯍꯥꯌꯣ ꯃꯈꯣꯏ ꯕꯕꯥꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜꯗꯣ ꯈꯟꯊꯕꯤꯗꯨꯅ ꯅꯁꯥꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠꯇꯣ ꯑꯗꯨꯝꯅ ꯆꯠꯄ ꯃꯤꯗ ꯅꯆꯥ ꯅꯤꯉꯣꯜꯒꯤ ꯃꯀꯨ ꯑꯣꯏꯕ ꯄꯥꯝꯒꯗ꯭ꯔꯥ ꯍꯥꯏꯗꯣ ꯈꯟꯕꯤꯌꯣꯕ ꯋꯥꯈꯜꯗꯨꯗ ꯀꯔꯤꯒꯤ ꯄꯥꯝꯂꯣꯏꯗꯣꯔꯤꯕ ꯑꯁꯨꯛ ꯐꯕ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯃꯨ ꯃꯥ ꯃꯁꯥꯅ ꯆꯠꯂꯤꯕ ꯃꯁꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯨ ꯑꯐꯕꯅꯤ ꯍꯥꯏꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕꯅ ꯃꯥꯒꯤ ꯑꯁꯣꯏꯕꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯖꯤꯜꯂꯛꯂꯝꯃꯤ ꯋꯥꯗꯨ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯍꯩ ꯍꯅꯨꯕꯤ ꯅꯪ ꯑꯩꯕꯨ ꯅꯪꯗꯧꯅ ꯍꯅꯨꯕ ꯑꯣꯏꯍꯟꯅꯕ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗꯦꯀꯣ ꯔꯥꯙꯤꯀꯥꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯅꯕꯅꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕ ꯍꯅꯨꯕꯗꯨꯒꯤ ꯋꯥ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯅꯤ ꯃꯣꯏꯅ ꯍꯅꯨꯕꯤ ꯑꯣꯏꯖꯔꯛꯂꯒ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯄꯥꯕꯨꯁꯨ ꯍꯅꯨꯕ ꯑꯣꯏꯅꯕ ꯍꯥꯏꯖꯤꯜꯂꯤꯅꯤ ꯃꯣꯏꯅ ꯍꯥꯏꯕꯒ ꯑꯝꯇ ꯇꯥꯔꯣ ꯀꯥꯟꯅꯗꯦ ꯂꯥꯎ ꯁꯝ ꯃꯨꯅꯅꯕ ꯍꯤꯗꯥꯛꯇꯣ ꯑꯝꯇ ꯁꯦꯝꯃꯨꯁꯤ ꯂꯥꯎꯁꯤ ꯍꯣꯏ ꯑꯩ ꯁꯦꯝꯖꯒꯦ ꯑꯁꯤ ꯍꯥꯏꯅ ꯔꯥꯙꯤꯀꯥꯅ ꯁꯝꯂꯒ ꯍꯅꯨꯕ ꯃꯥꯏꯕ ꯁꯥꯕ ꯈꯣꯏꯃꯨꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯦ ꯍꯥꯏꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯀꯣꯛꯇꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯁꯨ ꯀꯥꯟꯅꯔꯣꯏ ꯈꯟꯅ ꯃꯥꯅ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤꯕ ꯌꯦꯟꯗꯦꯝ ꯈꯔꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯁꯧ ꯂꯥꯎꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯨꯗ ꯔꯥꯙꯤꯀꯥꯅ ꯈꯣꯏꯃꯨꯒꯤ ꯃꯁꯝ ꯑꯃꯨꯕ ꯁꯪꯂꯤꯅꯤ ꯍꯥꯏꯅ ꯀꯟꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤ ꯃꯔꯤ ꯁꯨꯕꯤ ꯖꯥꯃꯤꯅꯤꯗꯨ ꯎꯕꯗ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯝꯃꯤ ꯍꯨꯃꯥꯡꯅꯒ ꯁꯧꯕꯒ ꯖꯥꯃꯤꯅꯤꯗꯨ
humay humna saw launa. Yingning mitsi na narida. Hey, Jamini, yingning sat, imung disam, salon. Pawung hip lorone. Ay ne, nangin ako ayak do, taning din. Is, ho, asuk sarakat sida ibu, pamungda, abon chaluso hai di bro. Manggol sa pambasi pawbada, nung sagi may sas na kamangam kan sida. Imung da sang ning drabadi, nasin na tuminili. Ay, koy daw si, langkalaki daw. Is, makoy hanubo na naha, so oining libasibo, karigino ba? Kang ning brayam na. Hoy ni, kang ning ini, karigino takpiyo do, kang ning labadi take. Take ko, at ay ginatida. Naha adong oidra layrabadi, sibasu naidra na. Nadoyrabadi, apama nupi kan na lauraga, nungay na layminarani na. Koy mugi wado tabada, ngasay makay tumina, makok amubo sang lambira di kado, sa humnay na, mapuroy ba hanubo dogi makok to ilaga. Ay nasuwana, samsimuda ba sang laga, hanuba nang di, nupitong pusilagi kaliboyra. Ihe, wagi wasum na sumhay ba ni ba? Nang layingay dabo, ay nagkana mga hanaying dorigi. Nang hindi at uong akta ni, nasinda di hay doriba. Huwag lang toki ba da, namito na lay kay koy da na, at umakiyang nagaliram doy da, ay loy na kamlaban, samgam da samboy da. Hey, samsi sangbani sangadi, loy ba paw di sanglamu da na. Asi ay na koy mo, asam sangbada ngay ba do, sa iyang mingsil do tangzilaga, yung zarami. Ingaw ramba masam do na, imumurak pa do da, nukmi taw do na. As, samsi masu sangzila ba si dadi, isa si, nakakakoy tok pa dong tawin. Wakal ka si, mawan dong kalay. Tanzadra laima, ay di niya, yung ba na, mitsinari da sayta. Hey, namito nara ba di, pi amubra karino ma, tukuwag yasalo. Yung da ba do di yung da na ba? Ay radika, nang sutunam da sang isi, lusalaw ni nang. Hoy, lusinjagay na nai nupi na. Ado hek loy baga, nupi mamagkoy behek sa. Ado di suway chamani. Karino, samsangjin ba sinara karino, isa si pakang masa ikalak pa daw na, inaw ba daw na tawin. Ado radin niya, asilo iyang sangjilo. Asi haraga tengko da yariba samsang na ba do, makok da hek loy na upsili. Aduga, isaw irang tawdo na, pet haydok laga lay kirami. Ay nadi, isong imanab ising imamangda, nupa na hay nagputok po day kay bagi, nahamahan na bakot na bidaka. Mahanad isomda, nupi ko'y bagi mundrang na tarog lay rami na. Tawriba matawdo da, zaminido, wadi hayda, masin kumlaga noklami. Hek makol tok lubadaso, mapuroy bagi lisay sani kana, makol tok ning labaso, pasilaga noklibani. Ko'y mumadi sauro baso ngamda, makok tagi samsang na bado, sintarak libado, makun na haipet paido na yenglaga, matu masado da, haipet pairap yenglamlaga, makok tadok po tokirami. Radikadi, ado magpaido na layhauribani. Asomda na ko'y mugi masanupa ahalak pa do, laysabi masa amagi kuntongdagi, kara handok laga laysabi masa amatoklak pa asum ngay do layrami. Managta, mataw tambal zaw na ngay ba do asum wasilag bagi isusugat do na. Ito, ay di tuklak ka niya ba tazarada. Ito, yak di ngay gisi, masoy da na tuklak ka niya ba tazi. Para si, nasigi di nang nangay ning matampaw ngay ro. Ado, ngasiga tuklak draba di nang matungda ingonda binatumi huram sa siharap pa yarako. Sungayaro ay siko. Nang danata na, soyda to inalakmanda na, mo'y gilayrak konsang da layba, hui paw ba na, nang ngay gimanamsa, kang laba paw ba, masida nang binatombi na, tang layba. Hay na tambal zaw, mataw do sa sihay ba suyadra ba nina, warawangang taw do na, penda na, manatok pa ama, murum sondro layrami. Tanzado da itatazada na, binatombi do, matalataga, ising pun umampay do na, ising sopo ni hay na toraklami. Lakpa, binatombi uba da haraw na, isaw lang liba mataw doon sila ka. Yari, nang isaw tukto, ada binatombi tukleba. Mga ngasidi, tukti tuklay da na. Pay, tuklay si, natraba diba, ay na, yari, nang ne, sway da sumlayra mo. Nang gamok sang wina raga, nang gyong na bitaw raga, saraw ka sakitan tokpa tari. Yang pam charo malin, suso, koy rama gaizaw, layra mo yari. Hairaga lakpa do, hato, binatombi hoygi managtam na, sensa taw do na laklami. Lataso, lakpa ubada, laklay do haibagong matada inggit tawrami. Adu binatombi di, usim na dado magsalami. Matada so kang sinada sa lohay na, wadi hayda kusin na siklami. Lataso, kusin na siglag paduda, sugat laga. Nakaiminang ko. Tumi na sa lo. Asiharaga binatombi suklaga, kong tangdo, gam tangdo na sat pahurak baga, lakpa taha. Bina, wamta. Talak pa, ay mo kaya na hay kway ba no? Ay, nangbo, Bina. Nangbo, ay iwasi, ang tatabi ko pa. Ay nangbo, tamoy sila nungsi. Nang gidamag, talak pa, wado makatabi rin.
ꯇꯥꯂꯥꯛꯄꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯏꯃꯥ ꯏꯄꯥ ꯏꯕꯨꯡꯁꯤꯡꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯅ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯗꯅꯣ ꯀꯔꯤꯗ ꯑꯣꯏꯅꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯅꯪꯒꯤ ꯅꯃꯤꯡ ꯄꯟꯕ ꯅꯈꯣꯏꯒꯤ ꯑꯍꯜꯗꯨꯒꯤ ꯃꯃꯤꯡ ꯄꯟꯕ ꯇꯥꯕꯗꯅꯦ ꯅꯅꯥꯛ ꯐꯥꯎꯕ ꯅꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯕ ꯀꯔꯤꯒꯤꯅꯣ ꯅꯁꯥꯅ ꯈꯪꯖꯐꯝ ꯊꯣꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯅꯥꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯂꯩꯊꯣꯛꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯂꯥꯛꯄ ꯃꯥꯁꯨ ꯐꯅ ꯀꯟꯅꯗꯤ ꯌꯥꯅꯕꯅꯤ ꯍꯥꯏꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯆꯔꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯌꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯂꯝꯕꯤ ꯅꯥꯀꯜꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕ ꯊꯝꯕꯥꯜ ꯆꯥꯎꯗꯨ ꯋꯥꯗꯦ ꯍꯥꯏꯗ ꯃꯇꯥꯎꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯇꯥꯎ ꯅꯪꯁꯦ ꯑꯩꯗꯤ ꯌꯦꯡꯂꯒ ꯅꯣꯛꯅꯤꯡꯕꯅꯕꯨ ꯂꯣꯏꯔꯦꯗ 이보 이나게 이 까버네 너는 어이 따이나거니고 나이코 사오키노바 아이 나이세 엄때 따고 낭네고 나시 아이 그도 시부 소리고 나티 낭기 너옹시다 녹닝로이다 부부까나 내기 까이다 녹닝아이 오이게미 까이다 녹닝로이다기 낭기나 봐도 매암 노이나 강나리바 누피 파바리 그라바 마이브네 아두가 낭나 마시다 누피 팡데나 나꼭 빠이드는 팜라글레 시다부 녹나로이다부 까나노 ngasai makai wakhal taramdaba lakpadu matawgi waduda wakhal khanglak laklammi aduna mamaidu ngakna oiba yagadra haibagum yengkhalaklammi aina si chumtro masida nangna nupi magi matungda koidina dui saru napagi maiduna apam pam nupido pharaga koknobu yabasida as aidi adumnadi khanmu khalujre khalunu asigumba kanaba apha wakhaldi asigum wakhal khanbagi matanggu leidida kaidi khalani ge nakoktda binatombi leikramina apa nungai wakhakta khanba hitramni as aduita mahiga tawsilubada soida ngauthokradi kamdauba astaningdada noina pana mahi tori mayamdubo amta ngau heba tabra nang adubudi tadida aduni as aduda mahido karmaina pawda piyu haiduno idi hairuga yarak toksu mandida haibada yadragana ko huralodana kande yam thuna mahi yawa leirto lauthokna mato hoi ai haidna yenglage yada yaraktragana adum huralage aduni adumai to aduga aigisu apama nupi khara phaba yaba yenghoge khatlabane nasagi kanaba phangdradi migi mateng pangba hitaba nangna matengga pangdana pokta ka pisi leise kainomdi soina hairani se tab khangamne is ai boizebu thiba yam talakana tinaradi khara kanaba phamina se haiwani ohoi kanasi ai amta maido lauthorong amta honakige fare adumna tawrasi adudi ai shumai dokhrage hoi asi haina mataw anido wado men tanaraba tungda mayum da hanjina kirami asumna numit adumasu haukrabani lakpa matawga diwadu irai laina mapabungdagi nupi phabi mahaidu laurake haikibani adumakpo mayum hek yarokpadagidi mapabungda wadu hagdokpa ngamda leirami asumna numitu masu haukraba mathangi ayukta lakpa mapabungna phamilda phamlibadugi nakalda phamlaga ururu leisinduna kari no mana thokpa dumak tawduna leirami maiba saba khoimusu masanupana wa haiba ngamda manakta ururu leisinduna leiribaduda wadi haida mamitu luktharaka suklapna yengduna leirami lakpa upai leita mapana mana wa hainingla haiba khangbana noksinaduna mapabunggi manakta sangsinduna phamlaga pokna pungawraba mapabunggi masamdo muna tairambaduda samduda oina wa haudoraklage khanna tapna baba kari hainingge chawbu nangbo kaisu hainingdida pabase sammasu sangsilamase naha yaman thope asengbrane chawba ipabu samsi amu sangjinmasina yam naha oithokrane au baba kanagi pabase pakhang masabu malida ibo nangna haidrasu ipadam khangsai aise naha oyi heba nangna panghai haijindrasu yare nangna haininglibadudum hangairuke doke lakpa mapagi wadu tabada oida badabadum haidana leiba kanaroi khanna asengbadudum koidana hairage khanna baba taina teda nasa nupana yang pamjaba nupi yam leiba adu ipana haina busalusu haibro sore pa adum naga tawrabadi nupi phangli laidana ipai sa punekta hatok pikhiba sore adudi nangna pamni sina karino ne lakpa mapabunggi wadu tabada makuna lukhamdu haifet nanduna noksinaraga babagi nupi phabagi mahidu nasada khara takpiyu haina
Kari, nasi naya kendo wa. Hey, nayang linduda santarak pa soiroye nang. Papa, nabuk phatab di tawnarisi. Papa na nupi launing di lauraga nasai na nupi imda phasage haibda yadaba tawnarisi da. Asoba nang ipagi kuda lan ma soirar. Papa, mai yawba lai toirabasu nasada nongni idorsu pibiyu pa papa. Asi haina lakpa mapabungda phanakanna nupi phanabagi mahidu pibiyu haina haijarami. Khoi musumana pariba mahidu phatte haiba khanglibani. Mana tabu haiziluba mahi oirubagi thadokpa ngamdabagi aduk sizinabani. Masanupana mahidu sizinage haibada ma iha haraudi adugi mahut mana asoiba tawkiba dugumna masadadi soihaningdi aduna masana girigiri taglakpaduda taptharaktuna ipagi zoba ipa wahaigi nangna hariba mahidu afaba nate ipa tanabu haiziluba kawbagi thadokpa ngamdabagi wani adubu masidagi lapna laibana afaba oigani nang madugi maramda amuk hana ipada hanglakpa phawba yareko Baba, nasana zoba aina makha taranu haidi makha taranu chalo wa tai haidu bu leitrabadi aigi mangda leiranu nasakto aigi mang utlanu satlo di sat lakpa mana fana haijarasu mapabungna mahi yawba lariktu phawba piyu haiba sungya yaroi haiba khanglammi aduna mapabungi manakta asum leithaba kanadi lona huranmana phani khanna mano ina mapabungda saujinduna babagi puksel si phawbadiba Natudo, pabana apam lowi. Nasana dumag suksaraga lelagi. Khoimu, masanu pan nupi pangdra haibaduda kitangdi nungai sa ponte. Adubu magumna masana aranba lambi da sakibadu pamdabagini. Ma masabudi masakangda aranba lambi duda kong tangzilurabasu. Masamasu mana kangba kanabudi lambi duda kong tangzil haloi kanbagi yadabani. Adubu, mapa masado pau paunabada wakalana dumak kanna kirami. Namidangi matamdani lakpa imungi mikai tumna kiba ngaiduna leirami nahan makhaidi nganna tumnaba mayamdo ngasidi tumnada wari watai tawduna adumak lainabaduda lakpa matomta prok sak na mapukningda kaino tumnarugidi haidi thi orim tawna leiri nahan makhaidi nganna tumnabani kaino nganna tumnaba moina ngasi tumdrisibo moi toisibo kayusi moi isibo tawyang toribisa kok tumnakragi haidi Kanna lakpa khoidawdu thitna mayamdo tumba sangna kiba ngaiduna leirami ngehak adumna khoirang khoisaunana ngaiduna leireba tungda mayamdo tapna tumninnaraktuna magi phamungda tumba sangna kirami mayam sangna khrabada lakpa sor sang hondoklaga sumaina kok saina changna kiba yabasida haina tapna sonduna mayam tumna khrabada mapabunggi aronba kaduda tapna sanglaktuna Tabu nungbu potse areba makai uset phakse tuna thiba haurammi asumna nge koyot otuna thirabasu lakpa nupi phabki mahi yawba larik tudi phangba kawba leitabaduda makok tu hotlaga sauna kaina thaminu khangdebi ma ngau phatki jab hal ado ma ge ru posai makai sida loi thammani kaida thaminu khangdebi asi haina lakpado khoirang khoi sauna na budon makhong du da sauna makhong na kaurammi Mana kaubududa budon makhongdusu kasin oirap amada sepsankiduna karigumba amada thengzinduna makol thoraklammi budol makhongduna thengziluribadu khuzai amada oibana kreng laubagi makol tabada lakpa ingakakna sika sidebu kongasu thamnabrane kari yaribsa amuktabu yenge hairga lakpa kasinduda sangsilaga kari kono haina yenglammi madamduda khuzai amagi manungda phimaset ama namsilaga yaribadu Thengnabada jingnana karibu yaribzano sidi nupi phabagi mahiduni kari haribu amtu yenge asida yariba mantra sisonduna nangna pamjaba nupidugi maming hairibadi nupiduna nangbu hana pamdaba oigera pamba oigera hekta nangonda laigi haina tanarakladabani paluhai sibu lairadi yare si lairadi tabak tobu yaradase Asi haina lakpado lariktuda yariba nupi phabagi mahidu solaga bina tombigi mamingdo amuk son tawrami amagak son manadi palamdo mandida ahumlak ta solagi haina amukak sondau mahidu ahumlak sonjin madudadi asomda tomdo leirambi bina tombido phuk haugatlaga mahidugi akanba mayaina mamit manang ngorong onkatlaga phibam yamna thiba mino kamanok laga Talakpa ay
lakle ta lakpa asi haina Binatombidu mathong maram khangdana phamungdudagi phan chongthaduna mathong maram khangdana sienkhirami mana nokpa amadi sienkhibagi sahumduda imungdu tumlama mayamdu mathong maram amata ita tada haugatnaduna Binatombibu tanaduna phasinaba tawrami ai muthado ai ta lakpa ki manakti satki ai ta lakpa ki manakti satki ba ai chakki haibani thado imagi pema kainu nangna tawri basibo asumna sum tawbunadi kanaroi mama makong makusi punsilaga ongda phadilusi ai isasa ongda tawsi hoi baba asi haina mabung ani humdu sangdana Binatombibu makong makut punsinduna phibun namlaga phazilaga nongan bangai dun lekhirami mathangi ayukta lakpadu mana lon huralaga paruba nupi phabagi mahiyadu sonkhrabanina Binatombina mabu yaraklani khanna madi haraubana loirabani asomda nupi duna ngauna feina ngausatnaribadudi mana karimte khangzapot natedo adumakna harauna matau thambazawgi manakta laktuna makoigi sumangda leplaga makoldu yakna oitaw itaw thambazaw lakpagi makol ayakpadu tabada taningdreduna manakongdu haipet mensillaga asiga hangoi manmise amulai makol siga yakpa makai hangoi duna ko khonglari kumloida mon thokpa dum khonglaga leizani asi haina masingdo murum solaga phajubtudum hena makoksi yong subjilami lakpasu thambal zawdo maril khara talli haiba khangbana mana oiramdo phibamdo khangbana kanaroi khanna magi kade hekta sanglaklaga phamung masituda phamtharaga hotum sinna leiringaida natu phangjaroi ko thambal zaw lakpagi wadu tabada phajubtu phatlaun haidoklaga ngakna kainoi sibo mahiyaw leirtubo phangabo tapnai noi mahoi mungta kini hoi phangi as adudi yam nungaireda ibo nangna nungairidudaги aine nungairibni aidi leiwado sonkrabani aduna Binatombido aigi wakhalda ngawraga leirammadoni horeni ma ai ubaga phizidi yanadana heta ladoni sulurubaisibo hoimi as amu isoinaramnagana kamdauba soirui lairiktudasu nupi phabgi mai haina fazana iseng thadu leiram tu yego asi haina lakpa miraknarak yenglaga lairiktu yenghalami iseng tharibudu ubada hoini thaini aduru suidi krasinai aduna nangdi Binatombido adu pali pani hani yengkini aduga soijairaba kandoina aigi sakhi tombidu sonjage pare hore nungthi lekte salaga kamdoido yengursi hoini duma yekta tawrsi noi pabagi nupi phabagi maido kayamuk yamna mayak leigedo ngasidi ekoini so pasta khanglani dana ngasidi apung phana khangadoni kaino dubudi asi haina matawani do nyak phagi jogai tawnaraga lakpasu adumak mayumda hankhirami matamna samhawkhibana nungthulgi nungsa khra leitharakpaga lakpaga thambal zawga hongnaduna Binatombi hoigi leikaida laklami aduga makoigi konthong mayada phamduna Binatombi thoklakpa ngaiduna leirami nyak ngaira phawba kanasu thoklaktabaduda thambal zawdo kaya thajaba ngamda ito thoklak tawbu mandreda nungi lewadu soinarabra karin soirui nyak leigisi haina du leiringaiduda itha thajadana Binatombidu masamanai pha masindasu talakpa haidun lauraga makogi konthong adomdagi senthorappududa wari sanaramba anidu amaidu khanglei thorakpada thambal zaw imai kaina tori matawside itaw nangi mahidubo henjingkhrabja haina thambal zawdu nganggangdana amai leithoklaga matawdu yenglakpada matawdu Binatombida sangchik muna yenglaga leirambaduda tapna masadu haifet nomlaga ito kadorgi nang kashtawdida ito yumdhalasi asi haraga mamai leiduna walang amta ngangda magi satpham thokpa tumina thambal zawna ngangba sakpa amta tada mayum tamna satkhiramni thambal zawsu matawgi matawda nungaita wa nganglaknaba phana kanadi ngang sakpani adubu matawdu karigumba amata khumlau haiba yade mayum adumak yawbaga tumina dumak sangkhiramni numit adudagi hauna lakpadu mina ngang sakpa amata he khumda tumina dumak unglaga masi leiramni imung manung parup mapang ayambana mabu wala ngangnaba phana kana hotnarabasu karigumba amata masindagi thoklau haiba yaramde kaina thangda lakpagi mama ibema mukhina singnaраktuna thambal zawda kari thokiba lei haina hangbada thambal zawsu losinba kanadre khanna maga matawga nupi phawgi mahayedugi matangda hainaba amadi Binatombi horiba phiba madugi matangda tamlami mukhisu khangli
ꯃꯆꯥꯅꯨꯄꯥꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤꯕꯗꯨ ꯃꯥꯅ ꯑꯣꯏꯍꯟꯕꯅꯤ ꯈꯟꯅ ꯃꯇꯣꯝꯇ ꯃꯔꯜꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯐꯤꯕꯝꯗ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕ꯫ ꯃꯨꯈꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯕ ꯊꯕꯛꯇ ꯋꯥ ꯑꯝꯇ ꯍꯥꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯀꯥꯗ ꯁꯣꯛꯂꯛꯂꯛꯄ ꯑꯁꯤꯗꯗꯤ ꯃꯥ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯑꯀꯟꯕ ꯍꯥꯏꯗꯕ ꯅꯨꯄꯤꯗꯨ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯛꯂꯦ꯫ "ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ?" "ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯥ? ꯃꯨꯈꯤ, ꯋꯥ ꯉꯥꯡꯕꯗ ꯀꯨꯁꯤ ꯀꯣꯠ ꯀꯣꯠꯇꯅ ꯉꯥꯡꯕꯁꯤ ꯑꯩ ꯍꯩꯅꯗꯦꯀꯣ." "ꯑꯣ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯀꯌꯥ, ꯃꯆꯥ ꯂꯩꯕ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯃꯧ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯨꯕꯗꯣ, ꯃꯗꯨ ꯃꯌꯥꯝꯗꯨꯒꯤ ꯐꯜꯂꯣꯏꯅ ꯏꯆꯥꯁꯦ ꯑꯉꯥꯎꯕ ꯑꯣꯏꯔꯦꯗꯅ." "ꯇꯥꯅꯤꯡꯗꯦꯀꯣ, ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ." "ꯀꯔꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ? ꯅꯪꯅ ꯑꯐꯕ ꯃꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯕꯗꯤ ꯏꯆꯥꯅ ꯑꯁꯨꯛ ꯐꯠꯇꯕ ꯃꯍꯩ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯝꯒꯗ꯭ꯔꯣ?" "ꯅꯠꯇꯦ, ꯋꯥ ꯑꯗꯨ ꯀꯣꯏꯊꯣꯛꯇꯨꯅ ꯁꯨꯝ ꯍꯥꯏꯗꯧ ꯁꯔꯨꯛ ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅꯦ." "ꯍꯥꯏꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯦ ꯑꯉꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯗꯅ." ꯃꯆꯤꯟ ꯑꯗꯨꯝꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯨꯈꯤ꯫ ꯊꯝꯕꯥꯜꯖꯥꯎꯅ ꯇꯝꯂꯛꯄ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕ ꯈꯣꯏꯃꯨꯗ ꯑꯃꯗ ꯁꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯥꯁꯨ ꯈꯪꯂꯦ ꯃꯆꯥꯅ ꯍꯟꯗꯛ ꯋꯥꯂꯥꯡ ꯑꯝꯇ ꯉꯥꯡꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯂꯩꯔꯤꯕ, ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯃꯇꯣꯝꯇꯁꯨ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤꯕ, ꯍꯧꯖꯤꯛꯇꯗ ꯈꯣꯏꯃꯨ ꯇꯧꯐꯝ ꯈꯪꯗ ꯋꯥ ꯑꯝꯇ ꯉꯥꯡꯗ ꯃꯈꯨꯠꯅ ꯂꯨꯈꯝꯗ ꯊꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯥ ꯇꯁꯦꯡꯅ ꯃꯇꯥꯡꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯈꯤꯕꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯐꯅ ꯑꯍꯩꯕ ꯇꯥꯟꯅꯗꯨꯅꯁꯨ ꯐꯅ ꯂꯥꯌꯦꯡꯗꯨꯅꯁꯨ ꯀꯥꯟꯅꯕ ꯉꯝꯂꯔꯣꯏ, ꯐꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯋꯥꯗꯨ ꯀꯔꯝꯅꯁꯨ ꯃꯇꯨ ꯃꯆꯥꯗ ꯍꯥꯏꯒꯅꯤ ꯈꯟꯕꯗ ꯃꯥ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯨꯕꯗꯨ ꯑꯗꯨ ꯌꯧꯅ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯖꯔꯨꯕꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯆꯩꯔꯥꯛ ꯐꯪꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯑꯁꯣꯏꯕꯗ ꯌꯦꯠꯄ ꯉꯝꯗꯕ ꯃꯥꯅ ꯃꯅꯤꯡ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯊꯥꯗꯣꯛꯂꯨꯕꯅ ꯇꯞꯅ ꯇꯞꯅ ꯏꯃꯨꯡꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯇꯞꯅ ꯇꯞꯅ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯁꯨꯝ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯤꯉꯩꯗꯗꯤ ꯃꯤꯅ ꯇꯧꯔꯛꯄ ꯍꯤꯒꯥꯞ ꯇꯤꯟꯒꯥꯛ ꯄꯨꯝꯕ ꯉꯝꯅꯕ ꯉꯥꯛꯊꯣꯛꯂꯝꯕꯅꯤ, ꯃꯗꯨꯅ ꯃꯥꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯕꯗ ꯀꯤꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ, ꯃꯇꯤꯛ ꯃꯌꯥꯏ ꯍꯜꯂꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯃꯇꯨ ꯃꯆꯥ ꯃꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕꯗꯨ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯌꯦꯡꯖꯗꯨꯅ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ꯫